Kaigino, aduk thuna chatpai phirep lauride. Kana yang laiduino? Nangi research ti loidana. Nungshibna fail oirga research na kaidauduino da. Nungshibadagi di punsida mai pakpa misa ama oibaduna phatro. Mai pakpa haidudi aina hotnarga yai. Adubu mangkhraba nungshibadudi hotnaraga phangde. Phangdrabasu thamoida thambadi yaidana. Yade, kamai thamduino? Migi oikraba mahaktuna yaifaba oiraga aigisu yaifaba sage do. Madu warigi wani. Singma thoklugabu kanana. Aidi yarabo ningdana hararo le aduga kokhai gaba ma pura le. Nang Nangse, aigi mangda he oi. Wakhaldasu nangi wanga. Icham chamjaba nangi na tawdo. Sum aigi thamoida nangi mafam ama lerakpagum sum ado upuda phi maron thamagumna nungsibabu marol naina thambadi ai pamde pamuba nangi hau khara thengmankhre mamang chahidagi lakchagi tawbneba aikhoi sejina magi thabak khara ledana suchat chatki yadeba ai yum yogalan tawge khangneba angauba aikhoi ni nungsinai se chahi mari manga surabani proper romance tawle me yararoiba yare kupai ka badugane noi ni tungna horo ado noi ni kari gum khanardine kaino khanaba de nungsinai se khanana bro as yare le minawro sidi bok le minawro ai jini he ngai kho kapa chakhino aina proper ga man kamning da to kani nang na thawro ai gi thamoi da chai jin nang khamro chat khidore ayong ne lao ado nang hi lai macha du de ai leite nang kaptana mung lem neba aina phagi tawne ba chalagi ne nungai ne lehoro ne nungai ro ko nang chale peloko na peloko Pelo ai sini nang oh nang pelo pamuba chatloko nangi aseng manungsibado ai suma sakhange adubu mapok simagide nangi mainga pangamdre aigi punsi warida nangna machu amadi sangbiramle punsi di koktana lehurani pabungido pikno honakre loina pau piba ngamhaudre saunu ko ado siwa situasi nangbu kamdori ke ekhoi laijegi mahutsinba thengnara baba kai dei phangduino che mi bo mana ma muksin yardi laijegi hero du di aina mo chilaju aina chumine nang haba ado nang ekhoi laijada asyam ngauri sikaigino iche noina nanu pisinam nambido mana ise semjalam do malibani madu laiwatin waga heramgane ba ado iche na themagane mado imphal bokta puroba ai pharage taloge ba magi hero sakthi bado mana ingon ke dongam dorige nanau no pine phoi nin toido lai jaba mai tapido mai ne I character na ne ai khoi sakhum da ket namsin bada ne ma kai dongam doiba atum insang sem gra dong he huran ba sikhubo nupine abidabo na khoi da ga ibani nungsinabase nang yam chakpro ha saksawo nangdi saksawo is ai bu phara longni kaina na punsi da bu khallu no khangaba he sabina bia mai tapia mani ko mi mambia nang mathang ma pokti yong nang na hora june aina sukya he ya biro haijini nang ondai na hodui ba hobi rage ne mathang ma pokto kho aise handaki February tha da ne luhong dui ba ha sakau ba matung da ne akhoi dai bani noi da koirake
Nang sa lolo mo ko.